अहन बदेम नमरो अपडेट अमा कंगली पाक की मेरा दिगिलो कुचगे जिरीबाम द कुकी मिलिटेंट्सिंगना एआर गनक लैबा मिटेगी युम अमा बोम पखाइहंदुना थुगाइख्रे जिरीबाम डिस्ट्रिक्ट की बोरो बेक्रा सब डिवीजन की मनुंगसन लेरिबा लमताई खुनो एरिया द लेरिबा मिटेगी युम कया कुकी मिलिटेंट्सिंगना बोम अमदि नोंमै कापसिनदुना मै थाख्रम मतुंग मै थाउदबा युम अमा कुकी मिलिटेंट्सिंगना बोम पोखाइहंदुना ngasi अंगन बद थुगाइख्रे बोम सिजनदुना थुगाइख्रबा मिटेगी युम असि लमताई खुनो 2 किलोमीटर अहुमरोम चलगा गोखन खुंदा लेबा तोंग्रोम सुबास मिटे सही हुंपुमंगा पोकपा लेखिद्रबा ती अंगु कोबा मिय अमगी युमनी हौजिकना गेम विलेज जोन 4 लेरेम बिलेका इम्फाल वेस्ट लेबनी माकी युम असि ngarang ahing nungyai matung pung 3 makhai taba matamda yum adu kuki militant singna thugai kibani maki yum asi Bisnupriya singna kundariba Goa khan village amadi Mar singi laifam tuition village amadi AR kem ganak na leibani kuki militant singna mi leina da mitegi yum singna no bomb singna duna thugai bagi tabuk asi sat tharak padagi lamtai khunau de gilan sinar tuna relief kem da sang jafam loduna leiba khunja sing masai khulda hanjil hanna ba hotna da ki ba poknare athuba man tamda manipuri lenga no jiribam dagi irangkali ba mafam bero pekra sub division gi manung san leiba lamtai khunau no sing ba mafam singda matik saba security thajen biduna ngaksin bagi tabuk paikhat piyu loina na ranjener liba khunja sing mafam adu da hongjinduna ingna sikna leiba phanghan biyu haidi aduga mathengi update asina sel khaiba miyo ama KCP city gi kadar ahum phare kuki militant singna saramba bunker thugaikre ngarang kangpokpi district ki bomon village security force singna national highway 2 dagi sel khaiba da senaba miyo ama phagat le hairi phagat laba miyo adudi Sathaulen kilong sahi kunga mari kawi hairi mangondagi sen oina lupa lising mari ga sama mobile phone amma phagat le hairi atopa thodok ama dana manipuri police na KCP city mitai gini haiba miyo Imphal West district tagi ngarang phare hairi pharaba miyo sing adudi akoisam Robinson sahi kunsaga mathoi phijam tomba sahi yankhai amadi laurembam sadananda sahi taragani panni makoi humdagi makhong mari panba gari ama su phagat le hairi amarom da kangpokpi district tagi 0 point dagi su security forcing na bunker thugai re hairi aduga mathengi update asina congress ki lusingba sing delhi gi damakta imfan thadokre manipur da thokliba lan ase athuba da loisinaba MP ani na parliament da puthokton lopom thokpa thaudang logani mega sandra Hayang June kunmari dagi hogodori bataragani pan suba parliament ki hanba session asigi damakta sem sabak loina manipur ki congress MLA sing AICC gi lusing ba kaya Delhi da satun unarogodori kongsar asigi hanba oina ngasi deputy congress legislative party thopuri ba MLA kangujam ranjit amasung congress legislative party gi chief whip oir ba MLA thoksom lokesor Delhi gi damakta impan thadokre manipuri congress ki lusing ba sing na Delhi da satliba asigi maru oiba maramti hayang dagi hogodori ba parliament session asida manipur ki congress ki MP ani haibadi Dr Angomsa Bimol akoijam amadi Alfred K Attorney parliament mifam da manipur thokliba lan asigi matang da pukhatna ba sem sagadori masigi damakta mangjonga ni AICC ki president Malik Arjun Kharge chairperson Sonia Gandhi amadi Lok Sabha ki opposition leader Rahul Gandhi ki unaduna manipur gi matang da wahung kaya parliament da pukhatna ba wata nagadori thaurang sing asigi matang da manipuri pradesh congress committee ki president kaisam megasandra paumi khargu unaduna wari sanaba matam da phongdokhibadi parliament mifam na singba lakpa da manipur gi satkiba MP ani na manipur gi oiba wafam parliament da pukhatpide haibagi miyam na pendaba kaya hanadagi leri miyam gi pendaba asi kokhanaba manipur gi MP ani na hojik manipur da thokliba lan asigi matang da sabsaba wafam parliament da pukhatna ba honagani masiga mari lainana AICC ki president Arjun Kharge AICC gi lusingba Sonia Gandhi amadi opposition leader Rahul Gandhi ga hana unaduna manipur gi matang da parliament da MP ani na pukhat nabagi wa khannagani loinana India block na lofam thokpa thaudang adu lawna bhonagani haiki magna makhata na phongdokpa da khwaidagi hena maru oiribasi manipur da thokliba lan asigi matang da government of India na pukning sangbigadabani maduna NDA government asigi lusingba singna manipur gi mirai bidana athuba matam da manipur da thokliba maduna NDA government asigi lusingba singna manipur bu mirai bidana athuba matam da manipur da thokliba lan asi loisin bi haibagi matang da staksin gani loina manipur gi MP ani na parliament da manipur da thokliba lan asi matang da lopom tokpa thaudang adu sabsana lohonna ba hotna gani masida natana atai MP singna su manipur da gi lan asi maru oina lobiduna parliament da puthokpina ba su taksin gani haina phongdokhi